July Taragani-Pan Pawbagi Manungda Manipur gi Anouba Leingak Semba Yabagi Thazba Yamna Naknadi Anouba Leingak Chief Minister Wasak Louba Union Home Minister Amit Shah Yaoraba Yana Lady July Kunga Mathuidigi Haugoduriba Parliament Mifamasigi Manguinana Lakliba July Taragani-Pan Pawbagi Manungda Anouba Leingak Semba Yabagi Thazba Yamna Naknadi Anouba Leingak Sigi Wasak Louba Union Home Minister Amit Shah Yaoraba Yabagi Thazba Yamna Naknadi Pauchis from a Pawgi Matu inadi, Nahal Makai Anouba, Lainga Amasiem Nabuhona with the BJP MLA Shingi Marakta, Amato in a Punsin Mangam than a Tokai Tokaira, Lainaram Bad Hojikti, Amato in a Punsin Begi Pibum the lady. Nahal Makai Punsin Bayad and Larama BJP MLA Kaya Handa Ikuidana, Dili the Puna Unaduna, Mipam Pangkok to Amato in a Punsin Ba Haina, Lepnaki Haidi. Pauchin High, Oilaglib Apabo Kontanga Shigi Pau. Delhi के बीजेपी के लुसिंग मदी भारत के प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह दसु मयेक सेंगना तमदुना खंगनबदगी अनौबा लेंगा अमा सेमनाबगी फिरेबसि लौरखिबने हाइदि अनौबा लेंगा आसि सेम मतमदा कनाना मिनिस्टर ओइगदौरिबनो हाइबसि ख्वाइदिगी लुबा अमा ओइना लैरमनि हौजिक फावबि ओइना मिनिस्टर ओइनाबा मियोय एमएलए अनि सोंथोक्तुना लै मियोय एनएससी स्पीकर टीएस हैदराबाद अमदि हैरो एससी की बीजेपी की MLA Dr. T.S. Radesh Shyamne Hainasu Ngangnari, Makoi NESC की मरक्ति स्पीकर T.S. हैदराबादो BJP की सेंटर की लुसिंग सिंगना खरे हेन लुमना लौबगी फिबम द लई हैनसु पाउसिन हाइदि पाउसिन हाइ हाउस स्पीकर हैदराबाद गुवाहाटी द करिगुम थबक अमगी दमकता लैदि सैरक्सिदा अनौबा लेंगा अम सेमनबगी थाजबा यामना नकना लैरकपा असिग मरी लैनना स्पीकर T.S. हैदराबाद जुलाई 19 द गुवाहाटी दगी इम्फाल थोलकनबसु सेम साख्रे हाइबतारि अनौबा लेंगा अमा सेंबा सिदा यूनियन होम मिनिस्टर अमित शाह सु मणिपुर लाक्तुना सुंसोई सोइदना सरुक यारगनि हाइबगी थाजब लैरि हाइनसु पाउक्सीसिना दिल्ली दगी फंगवा सोर्स अमना हाइदि पाउसिन हाइ अनौबा लेंगा अमा पार्लियामेंट मिफमगी मंगोइनना सेमनना बखोनरगलिबा सिगी मरम ओइगनि हाइना थाजनरिबदि करिगुमा पार्लियामेंट ममांगना बीजेपी की अनौबा लेंगा अमा सेमहौदब तारबदि मखाताना मणिपुर पीआर लैथखिदुना बीजेपी असी मणिपुर पूरा हौगतप ngamdana लैखरगनि मदुना मणिपुर बीजेपी मरु मरा तादुना बीजेपी न लेंगाक पाइदुना मखाताना लेहुनबगिदमक्ता पार्लियामेंट ममांगदा अनौबा लेंगा सेमनबगी थबक सेंटर की लुसिंगबसिंगना पेखलकपनि बीजेपी की अनौबा लेंगा सि लैब तारबदि मखाताना मणिपुर बीजेपी की मसा मरेंग संदोक्तुना मतम कुइना मणिपुर बीजेपी की लेंगाक ससन तुंग कोइना लैनबगिदमक्ता थौरांग असि पेखलकप ओइगनि हाइना थाजनरि मिंगमानब मियोयमा फादुना पुख्रब मतुंग फु सैरग मिसक ओनरमले हाइदुना थादोरकबबु मैरा पाइबिसिंग यामना कन यनिंगदब फोंदोखरे इम्फाल वेस्ट की मयांग इम्फाल पुलिस स्टेशन की मनुंगसना साबुंग कैंपनी मखा लेकाइदा लैबा खुनंगाक यावबनी हाइबा मियोयमा कक्सिंग पुलिस कमांडो की कांगबुना फाब लाकप मतमदा लेकाइदुदा लैबा खुनंगाकपनी हाइबा मियोयदुगा मिंगमानब मियोयमा कमांडो कांगबु अदुना फादुना पुख्रगा फुसैबिगी थबक सथरबा मतुंगदा मी मसक ओनरमले हाइना थादोरखिबा थवोंग अदुबु माइके दुंगी मेरा पाइबिसिंग अकन ममोंग यनिंगदब फोंदोरखलि पाउसिन हाइ ngara nungthil pung ani makhairom taba matamda kaksing police commando gi kangbu ama sabung company makhale kaida lakpaga loinana laikai du leiba lauremam rajkumar atopaming abung apoko lauremam inauk tombi bu commando gi kangbu duna maram amata taktana phaduna pukhiben hadi lauremam rajkumar si okto thauduna imung manung puduna leiba miyoini thaudo osigi matangna ke UCM mayang imphal gi makhada leba club amadi apunba maira paibi sing gi mihut sing yauna ngara numidang pangthokiba paumi sing ga unaba amada mayang imphal sabung company maira paibi gi president thaudam pilasini na phongdokibada lauremam rajkumar allies abungbu kaksing district police personnel khrana pharaga pukhraba matung tamthina phubiraga thadorak paibisi mama oibisingna tasingna nongaitaba pui lauremam rajkumar maming manaba mayang imphal sabung company dagi खुनंगाक यावब मियोय मसुले पुलिस पर्सनल सिंग अदुना मिंग मानै हाइदुना फादुना पुख्रगा तमथिना फुरगा मिसक ओनरमले मिंग मानबदगी फारुबनी सोयख्रे लानख्रे हाइबगी थवोंग सि मयांग इम्फाल लैदिबा ममा ओइबि क्याना यनिंगदे असिगुम्बा थवोंग सि मतुंग अमु हना तविगनो हौजि कमांडोना फारुबा मियोय एतुगी मसादा अकीबा मदि पखतपना मरम ओइरगा वखल लैतादना लैदि हाइखि हंदक अहमदाबाद प्लेन क्रैश तौखिबा अदुगी प्रिलिमिनरी रिपोर्ट फोंख्रे अहमदाबाद थोखिबा लाइबक थीबा प्लेन क्रैश तौखिबगी प्रिलिमिनरी रिपोर्ट एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो AAIB ना ngasiyu anganbada फोंख्रे
Air India ki flight A1171 asi hek paikhatpaga ikui-kuidana engine anima ki thau supply cut off tawbu thengnakhre thau supply tawdrabani na engine animak mathau tawbu lepkhi amadi Ramjet AIR turbine haibasi engine animak fail oirakpada turbine unghanduna plane da power supply tawnaba RAT hairaga khangnaba plane gi part adu deploy tawki haina lamai taraga manga suba preliminary sita pali amarom da pilot ani gi phampham cockpit manungi voice recorder regi phangkiba record ki matungina pilot amana atopa pilot adu da kari gi fuel control switch off tawribano haina hangkibagi voice record su phangmangam maduda atopa pilot aduna aina fuel supply gi switch muthati haiba pakum su recorder dugi mating digi tapa phangki haina AAIB preliminary report adura pali panmayai June taragani thuida Air India gi Boeing 787-8 Dreamliner plane asi Ahmedabad gi London Gatwick tamna hek paikhatkibaga matam ikan kanadan Ahmedabad airport ki manakta laiba medical college ki hostel amana crash tawkibani loina madura tonglakpa Manipur gi crew member ani yauna miyoi sani ga nifuga matoi sikibani duga miyoi amana hinghawbani loina makhada lerama miyoi kun henbasu sikibani hari government school lairamdrabadi lairabi imung singi angang sing lairik tamba phanglamloi government ki school lairamdrabadi lairabi imung singda pokma masa masu sing lairik tamba phanglamloi haina mayang Imphal Hengul Yangbi da laiba Ozagi sinpamda laidiba namairakpam damen singana press thokpa chirolamana hairi Sholosina hai government ki school sing laiba sina lairaba imung angang sing asida afaba shiksha pidu nangang singbu afaba miyoi sing amamam ohenbada yamna sauna mating pangli masida snatana lairaba imung singi setmi lon singda sauna mating pangli hairi amaromda private school singi masing nomu nomu gi asum hengalakpana aikoi gi sel thungi phibamda yamna sauna saithing piri Lairaba imung singdan amuk hena lairaba haibatu uheli lairaba imung singna pokpa angang sing government school lairamdrabadi private school da tamba phangdabagi angang sing asi phataba lambi singda khong thangjingduna society asida crime case tharaktuna society asi kangkhong saibagi phibamda leirakpa yabigi akibadu lai loinana government school sing asi su laingana phibam phagat hananaba amadi mai sing amamam oibigi laifam thokpa matik chawa infrastructure sing adu mapung phana thambiduna lairaba lamdam asigi mahairoi sing lairik tama phangan biu haibo wafam su phongdorakli Bosiam amasum kosiam na loba parikya da magwang na phanglakraba mahairoi sing da manamatum piduna pungning thokre sai khudingi pangthopagum sai asigi oina su Ramlal Pal 1982 Alumni na sindun school asigi Bosiam amasum kosiam na loba parikya da magwang na phangduna pass tawraklaba mahiroi sing na manamatum piduna pungning thokatpagi thoram school asigi auditorium hall da pangthokre thoram adu Ramlal Pal 1982 base alumni gi president justice Aribam Goneshwar Sharma school asigi principal Hobam Padamani amasum state director Nagaland Mera Yukbar Ministry of Youth Affairs and Sport Government of India gi Salam Danana President Member oina sarugyaki loinana Oza sing amasum mahairoi sing sarugyaki Thauramaduga Mari Lena Sarugyaki Ramlal Pal 1982 alumni gi President Justice Aribam Goneshwar Sharma Fungdokibada school asigi alumni asin haurakliba mahairoi singi yaifuna bathabakya tawduna lakli masigi sarwa moina school asigi oiba HSLC amasum question na lobe exam na magwang na fangduna pass tawraklaba mahairoi singna pungning thawgotuna mana asi pibani loinana hauzik Ramlal Pal asi khaktagi oiramba do haujikti nupi masa su yaurabanina lakadoriba sahi singdari top 10 phawgi manungda yaurokna ba honaminasi Ramlal Pal 1982 Ilomai panamdi school asidigi afaba mahiroi kya puthokpa sini ngasi piriba mana asi mahiroi singda afaba mahiroi puthokpana pungning thogatpa oina pibani school asigi lairiba oja singa tana dona makhatan afaba mahiroi sing puthongna ba honarasi haina pungning thogatpa wafam sing su phongdoki Mangna makatan school asigi legal ga mari leina ba thoram sing district legal authority gi kusamna duna pangthokpi kudong sa basu leigen hena phungdokhi mana matu miyen thokpa du mai paklaba mahiroi sing da citation memento amasum case award sing kusina duna pungning thokotki Imphal Smart City Project kunga mari gi manung da taraga tre lusilagli sai sigi August project tare da solution na ba panam thamli official National Urban Development Initiative ki English ngani ga taraga taruk ta pham ki ba fast track round na
Smart City Mission ama oina Imphal bu khangatkibaga loinana Ministry na project asigidamak senthang oina lupa crore changa ga yankai kaithaduna sengot bahaukiba Imphal Smart City asigi project kunga mari gi manungda taraga tere lusilaki taret amana sai asigi August thada lusinana ba panam thamli haina Imphal Smart City Limited ki CEO TS Hari Kumar Singhana Fongdokli Mana Makata Radunhai Imphal Smart City project asigi maru oiba panamdi Imphal gi akoi bada Urban infrastructure matik sana thamduna itihas ka mari leinaba structure singamadi mafam sing praja miyam apama mongda samga sagatuna ningthi na ngak senduna thambane ki housing Imphal Smart City project ki manungsana lusilaglaba project singi manungda Kangla nongpok torban gi turel mapalomna nawna semgatuna khongna satpa amadi cycle thopam semba green special Kangla gi nongpok thangbara saba nongpok thong amadi open air gym ni project sing asi itihas ka sagonana leidiba Kangla gi structure sing lauduna historical design oina saduna thamani Hari Kumar na makhatana phongdokladun hai Kangla gi nongpok thangba Imphal turel mapal semga liba asang amana thalabat khonggi chatpham asi cycle thopam sing asi miyam na ngak tu oiraga pothaba amadi matam kuina Imphal city gi manungda sizinaduna leramba lam sing adu sizinaduna miyamda kanaba pibani amaromda project asi gi manungsana Imphal bazar manungda public infrastructure sing phagat hanabagi damakta commercial area oiriba Thangal bazar gi marueba lambi singi nage ta miyam amadi mafam adura leriba miyoi sing ngak tang oirabasu pothanabagi damakta chokri ningthina semduna thabak loi khibaga loinana Thangal bazar gi lambi paringda concrete road semagi thabak su mapung phana lusinbaga loinana lambi asigi nage ta leriba transformer singi akoiba ningthina fencing tawduna miyamda aswe angam thoktana ba samgatpat oiri housing pekhaliba project asigi saruk ama oina lupa crore samaga marfugutre changba integrated command and control center for urban management smart parking system amadi Thangal bazar cultural praja semduna khongna satpasingi damak lambi semba suloi Indo Myanmar Sugunu Road MST thajilakpa yaroi Radhesham Transport Department of Manipur State Transport MST gi bus ama Imphal dagi Kaksing phawo tharagani hairiba si Indo Burma Sugunu Road Bus Owners Welfare Union Yabangamloi Karigam Union Asi Apamagi Wang the line Sida bus Tajin Matulabadi line Sida service Toriba private bus sing transport department office da Thauzilaga Tangani Han Union Asi General Secretary Thanauzum Radesham Pongdorakli Governor Rota Laiba Indo Burma Sugunu Road Bus Owners Welfare Union office da Paumising Unabama da Thanauzum Radesham Hai Indo Burma Sugunu Road Bus Owners Welfare Union gi miyang makhar Indo Burma Sugunu Road asida Kaisampat Electricity Department manakta leiba BSR bus parking dagi State Transport Authority gi miyang makhada ayuk pung manga dagi numidang pung manga phaupu minute nipan khudingi timekeeper manga thamduna timing collide tawhandana private bus kya service tawri parking asidagi Imphal dagi Kaksing phawba puna bus kungani thoi amadi Kaksing phawraga Sandel Sugunu Sero amadi Sakpi Karong phawba bus ama department lambi salanbadagi asobu khutong sadaba ma oibadagi lakpadagi court phawba case tawkibu wafam leikrabani Yunana matam ama sinduna leiramliba MST bus amuk hingar hannaba honaba asobu thaudang lokibani State asida MST bus service tawbada Yunana sina taram oi adubu Indo Burma Sugunu Road asida service kung tawriba bus kya laina MST bus ama hapsilak ke haiba simak lambi asida service tawriba bus singi marakta timing collide tawduna competition chauna lakani bus bagal lokhatnaba laknaba da accident ama lakani phibam asida transport department Imphal Kaksing da MST gi bus ama hapkani hairiba si tokpiu haina General Secretary sina thamlakli Manipur kaihaloi hairaba sumasi tana Kaibaloi RK Megan Sathokraba Lapoi Maku Sumdokraba Suba Mahi Lautokraba Sampra Makuna Lusingbu Oirabada Karamba Levang Sakapang Namgani Rajiv Yellow Mikiana Kundava Kanglupuru Kiana Kundava Sahi Lisingani Henbeki Puari Lazerba Lamdam Kanglai Pasi Kaihaloi Hana Center Lusingba Kiana Kiara Haizeraba Manipuranga CD Mingsiel Kaibagumase Kairi Ekoi Kudimak Pulaga Lamdam Sikandavi Yaroi Hana social activist Arki Sanayama Megan Fudokri Haribo Apamasing as you won't Kaitil Asang Bidaliba Naharol Sinta Kanglup Pangtopa Ahan Women's
sensitization program saruk yadan phongdokibani democratic women's apran sinduna pangdokiba thoram maduda megena makhatana hai Union Home Minister Amit Shah na Prime Minister Narendra Modi na Manipur kyara kahelu herabasu khunda minariba mitei naga kuki mitei pangal singi marakta tongsinduna kanglu masil khana hanana bo hona hanana ba madi nungsina dana bo nari tampak tu khundari ba mitei sing tampak gi hendokna satpa yahandri ba si Manipur kai di habi haroi lamda masi kange herabdi Manipur gi maramda amatana khangbu sangi Manipur khangdana Manipur kan me yaroi lalauba me gi thabak thoram selam laba matung political party amada saruk yaba sin ahan bani regional political party amagi tangai phadabadu lakle hairaduna isana isagi lengak lon sitmi lon sem jaba tangai phadi haibadu wakal khantaba matam ori Delhi yengbagi matam nati isagi laikai ekoina semjarasi haiba wakal londa regional political party na ahan khongthang naki thoramadu saruk yaki Democratic People's Front ki president N Rajiv Nahai Sathokraba Laphoi Maku Sumdokraba Suba Mahi Lathokraba Sampra Maku na lusing oirabana karamba lebang na sakapangani Malem gileba khudi magna lengak lon thamlaga miyam gi yefuna bathabak tawi afaba lengak lon ma thamna bai khoi gi naha ahal nu pi sing politics pajana khangan ba lengak lon gi maru eba khangmina be gi tangai phadaba kya du naina ba mani khangmina basangi isana isabu thajasi isagi thabak isana tawsi mayam gi support yauduna leba kan ba yaroi aikhoi hingsi hairabadi aikhoi thauna khara phana thabak tawsi migi mipan tang batoklasi lamdam asigi imai ben singna laurakhiba thaudang adu ngasi slobiyu nupi khunaina asabu thaudang lobiyu aki tedana sumna meyamna thamjage duga hausikuina di meyam pau su matang sa lusinjarage amasum makhataba anoba update meyam puna ngamina sen su channel sigi maikedegi su meyagi maphamda makhatana thamjari makhataba anoba update meyam puna ngamina sen channel sigi maikedegi meyangi phamda makhatana thamjari